ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯑꯊꯨꯝꯕ ꯆꯥꯕꯒꯤ ꯆꯥꯡꯁꯦ ꯁꯨꯝ ꯍꯟꯊꯅꯔꯛꯂꯦ ꯃꯔꯝꯗꯤ ꯑꯊꯨꯝꯕꯁꯦ ꯌꯥꯝ ꯆꯥꯁꯤꯜꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯑꯅꯥꯕ ꯃꯈꯜ ꯃꯈꯜ ꯂꯥꯛꯏ ꯈꯪꯅꯔꯛꯄꯗꯒꯤ ꯗꯥꯏꯕꯦꯇꯤꯁ ꯅꯥꯕ ꯃꯤ ꯈꯛꯇꯪ ꯅꯠꯇꯅ ꯅꯥꯗꯕ ꯃꯤ ꯐꯥꯎꯕ ꯑꯊꯨꯝꯕ ꯆꯥꯕꯒꯤ ꯆꯥꯡꯁꯦ ꯍꯟꯊꯔꯛꯂꯕꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯍꯛꯆꯥꯡꯒꯤꯗꯃꯛꯇ ꯌꯥꯝ ꯈꯟꯕ ꯀꯅꯥꯒꯨꯝꯕ ꯏꯃꯨꯡ ꯈꯔꯗꯗꯤ ꯑꯊꯨꯝꯕꯁꯦ ꯆꯥꯕ ꯃꯇꯝꯗ ꯆꯍꯤꯒꯤ ꯑꯣꯏꯅ ꯐꯦꯁꯇꯤꯚꯦꯜ ꯂꯥꯛꯄ ꯃꯇꯝꯗ ꯀꯨꯝꯍꯩ ꯀꯔꯤ ꯀꯔꯥ ꯂꯥꯛꯄ ꯃꯇꯝꯗ ꯑꯊꯨꯝꯕꯁꯦ ꯆꯥꯅꯕ ꯏꯃꯨꯡ ꯐꯥꯎꯕ ꯌꯥꯎꯅꯔꯦ ꯍꯥꯏꯕꯗꯤ ꯑꯊꯨꯝꯕꯁꯦ ꯌꯥꯔꯤꯈꯩꯗꯤ ꯔꯦꯁꯇ꯭ꯔꯤꯛ ꯇꯧꯔꯒ ꯊꯝꯅꯔꯦ ꯆꯍꯤ ꯑꯃꯗ ꯂꯥꯛꯏꯕ ꯐꯦꯁꯇꯤꯚꯦꯜꯁꯤꯡꯁꯤꯗꯩꯁꯤꯗ ꯀꯨꯝꯍꯩꯁꯤꯡꯁꯤꯗꯩꯁꯤꯗ ꯑꯊꯨꯝ ꯑꯍꯥꯎ ꯆꯥꯗ ꯌꯥꯗꯗꯅ ꯆꯥꯔꯁꯨ ꯁꯤꯒꯤ ꯑꯊꯨꯝ ꯑꯍꯥꯎꯁꯤꯡꯁꯦ ꯁꯦꯝꯕ ꯃꯇꯝꯗ ꯃꯣꯏꯗꯥ ꯁꯤꯖꯤꯟꯅꯗꯅꯕꯁꯨ ꯍꯣꯠꯅꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒ ꯔꯤꯐꯥꯏꯟ ꯑꯣꯏꯕ ꯆꯤꯅꯤ ꯑꯉꯧꯕꯗꯣ ꯔꯤꯐꯥꯏꯟ ꯑꯣꯏꯕ ꯁꯨꯒꯔꯗꯣ ꯑꯗꯨꯁꯨ ꯁꯤꯖꯤꯟꯅꯗꯅꯕ ꯍꯣꯠꯅꯔꯦ ꯃꯣꯏꯗꯥꯒꯤ ꯃꯍꯨꯠꯇ ꯌꯥꯝ ꯑꯃꯗꯤ ꯁꯨꯖꯤꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯆꯥꯄꯣꯠ ꯁꯦꯝꯅꯕ ꯐꯥꯎꯕ ꯌꯥꯎꯅꯔꯦ ꯑꯗꯨꯒ ꯑꯊꯨꯝꯕ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯊꯨꯝꯕꯁꯦ ꯍꯥꯞꯄ ꯃꯇꯝꯗꯁꯨ ꯆꯤꯅꯤꯒꯤ ꯃꯍꯨꯠꯇ ꯍꯥꯏꯗꯤ ꯔꯤꯐꯥꯏꯟ ꯑꯣꯏꯕ ꯁꯨꯒꯔꯁꯦ ꯁꯤꯁꯤꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯆꯤꯅꯤ ꯑꯉꯥꯡꯕ ꯍꯥꯏꯔꯤꯕ ꯒꯨꯔ ꯍꯥꯏꯅꯁꯨ ꯀꯧꯅꯕ ꯖꯥꯒꯔꯤ ꯍꯥꯏꯅꯁꯨ ꯀꯧꯅꯕꯁꯤꯅ ꯃꯍꯨꯠ ꯁꯤꯟꯅꯔꯦ ꯀꯔꯤꯒꯨꯝꯕ ꯖꯥꯒꯔꯤꯁꯦ ꯁꯤꯖꯤꯟꯅꯅꯤꯡꯗ꯭ꯔꯁꯨ ꯄꯥꯝ ꯇ꯭ꯔꯤꯗꯒꯤ ꯁꯨꯡꯕ ꯆꯤꯅꯤ ꯁꯤꯖꯤꯟꯅꯔꯦ ꯈꯦꯖꯨꯔꯗꯒꯤ ꯑꯊꯨꯝꯕ ꯑꯗꯨꯝ ꯂꯧꯅꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯔꯣꯛ ꯁꯨꯒꯔꯅ ꯑꯃ ꯂꯩꯕꯗꯣ ꯃꯤꯁ꯭ꯔꯤꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯃꯟ ꯑꯣꯏꯅ ꯃꯤ ꯑꯌꯥꯝꯕꯅ ꯁꯤꯖꯤꯟꯅꯩꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯆꯤꯅꯤ ꯑꯉꯥꯡꯕꯁꯤꯅꯤ ꯒꯨꯔꯁꯤꯅꯁꯨ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯃꯌꯥꯝ ꯄꯤ ꯆꯤꯅꯤ ꯑꯉꯧꯕ ꯔꯤꯐꯥꯏꯟ ꯑꯣꯏꯕ ꯁꯨꯒꯔꯁꯦ ꯆꯥꯗꯧꯒꯤ ꯁꯔꯨꯛ ꯆꯤꯅꯤ ꯑꯉꯥꯡꯕꯁꯦ ꯆꯥꯕꯅ ꯌꯥꯝ ꯍꯦꯟꯅ ꯐꯩ ꯑꯗꯨꯕꯨ ꯒꯨꯔꯁꯤꯁꯨ ꯑꯊꯨꯝꯕꯅꯤ ꯒꯨꯔꯁꯤꯗꯒꯤꯁꯨ ꯑꯊꯨꯝꯕ ꯐꯪꯗꯣꯏꯅꯤꯅ ꯒꯨꯔꯁꯦ ꯆꯥꯕꯗ ꯐꯥꯎꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯈꯔꯗꯤ ꯑꯗꯨꯝ ꯍꯟꯊꯅ ꯆꯥꯅꯗꯣꯏꯅꯤ ꯆꯤꯅꯤ ꯑꯉꯧꯕ ꯆꯥꯕꯕꯨꯗꯤ ꯒꯨꯔꯁꯦ ꯆꯤꯅꯤ ꯑꯉꯥꯡꯕꯁꯦ ꯆꯥꯕꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯍꯦꯟꯅ ꯀꯥꯟꯅꯕ ꯐꯪꯍꯜꯂꯤ ꯆꯤꯅꯤ ꯑꯉꯥꯡꯕꯁꯦ ꯆꯥꯕꯅ ꯑꯩꯈꯣꯏꯗ ꯆꯥꯕ ꯇꯨꯝꯕ ꯍꯦꯟꯒꯠꯍꯜꯂꯤ ꯗꯥꯏꯖꯦꯁꯟꯁꯦ ꯕꯨꯁ ꯇꯧꯍꯜꯂꯤ ꯆꯤꯅꯤ ꯑꯉꯥꯡꯕ ꯆꯥꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯤꯚꯔ ꯁꯦꯡꯗꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏ ꯆꯤꯅꯤ ꯑꯉꯥꯡꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃ꯭ꯌꯨꯟꯁꯦ ꯐꯒꯠꯍꯜꯂꯤ ꯍꯦꯟꯒꯠꯍꯜꯂꯤ ꯍꯥꯏꯅꯩ ꯑꯗꯒꯤ ꯆꯤꯅꯤ ꯑꯉꯥꯡꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯗꯁꯦ ꯄ꯭ꯌꯨꯔꯤꯐꯥꯏ ꯇꯧꯕ ꯉꯝꯃꯤ ꯍꯥꯏ ꯁꯦꯡꯗꯣꯛꯄ ꯉꯝꯃꯤ ꯍꯥꯏ ꯆꯤꯅꯤ ꯑꯉꯥꯡꯕꯁꯤꯒꯤ ꯀꯥꯟꯅꯕꯁꯦ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯤ ꯑꯌꯥꯝꯕꯅ ꯑꯊꯨꯝꯕ ꯆꯥꯕ ꯃꯇꯝꯗ ꯑꯊꯨꯝꯕꯒꯤ ꯑꯊꯨꯝꯕ ꯆꯤꯅꯤ ꯑꯉꯧꯕꯁꯨ ꯑꯊꯨꯝꯕ ꯆꯤꯅꯤ ꯑꯉꯥꯡꯕꯁꯨ ꯑꯊꯨꯝꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯐꯪꯕ ꯆꯤꯅꯤ ꯑꯉꯥꯡꯕꯁꯦ ꯁꯤ ꯑꯣꯏꯅ ꯒꯨꯔꯁꯤ ꯑꯣꯏꯅ ꯃꯤ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯍꯥꯞꯅꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐꯔꯦꯅ ꯆꯥꯔꯤꯕ ꯆꯤꯅꯤ ꯑꯉꯥꯡꯕꯁꯦ ꯁꯤꯗꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯦꯗꯜꯇꯔꯦꯁꯟ ꯇꯧꯔꯝꯃꯦ ꯄꯣꯠꯌꯥꯟ ꯌꯥꯟꯁꯤꯜꯂꯝꯃꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯥꯏ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕ ꯆꯤꯅꯤ ꯑꯉꯥꯡꯕꯁꯦ ꯄꯣꯠꯌꯥꯟ ꯌꯥꯟꯁꯤꯟꯕ꯭ꯔꯥ ꯌꯥꯟꯁꯤꯟꯗꯕ꯭ꯔꯥ ꯑꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯋꯥꯇꯔ ꯇꯦꯁ ꯀꯧꯕ ꯇꯦꯁ ꯑꯃ ꯇꯧꯕ ꯌꯥꯏ ꯍꯥꯏꯔꯤꯕ ꯋꯥꯇꯔ ꯇꯦꯁꯁꯦ ꯇꯧꯅꯕꯒꯤꯗꯃꯛꯇ ꯒ꯭ꯂꯥꯁ ꯑꯃꯗ ꯑꯔꯨꯕ ꯑꯩꯈꯣꯏꯅ ꯊꯛꯄ ꯌꯥꯕ ꯑꯐꯕ ꯏꯁꯤꯡꯗꯣ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯁꯤꯡꯗꯨꯗ ꯆꯤꯅꯤ ꯑꯉꯥꯡꯕꯁꯦ ꯑꯄꯤꯛꯄ ꯃꯇꯨꯝ ꯃꯆꯥ ꯑꯃ ꯊꯥꯗꯔꯅꯤ ꯀꯔꯤꯒꯨꯝꯕ ꯆꯤꯅꯤ ꯑꯉꯥꯡꯕꯁꯤꯅ ꯑꯁꯦꯡꯕ ꯄꯣꯠꯌꯥꯟ ꯌꯥꯟꯁꯤꯟꯗꯕ ꯑꯦꯗꯜꯇꯔꯦꯁꯟ ꯇꯧꯗꯕ ꯑꯣꯏꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯁꯤꯡꯗꯨꯗ ꯆꯤꯅꯤ ꯑꯉꯥꯡꯕ ꯃꯇꯨꯝ ꯃꯆꯥ ꯑꯃ ꯍꯦꯛ ꯊꯥꯗꯕꯒ ꯏꯁꯤꯡꯗꯨꯗ ꯇꯞꯅ ꯇꯞꯅ ꯂꯨꯞꯊꯈꯤꯗꯣꯏꯅꯦ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯇꯨꯝꯗꯣꯏꯅꯦꯕ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯆꯤꯅꯤ ꯑꯉꯥꯡꯕꯁꯤꯅ ꯑꯦꯗꯜꯇꯔꯦꯁꯟ ꯇꯧꯔꯕ ꯄꯣꯠꯌꯥꯟ ꯌꯥꯟꯁꯤꯜꯂꯕ ꯆꯤꯅꯤ ꯑꯉꯥꯡꯕ ꯑꯣꯏꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯨꯗ ꯆꯤꯅꯤ ꯑꯉꯥꯡꯕ ꯃꯇꯨꯝ ꯑꯃ ꯍꯦꯛ ꯊꯥꯗꯕꯒ ꯌꯥꯝ ꯌꯥꯡꯅ ꯍꯦꯛꯇ ꯗꯤꯖꯣꯜꯕ ꯇꯧꯈꯤꯅꯤ ꯇꯨꯝꯈꯤꯅꯤꯕ ꯆꯤꯅꯤ ꯑꯉꯥꯡꯕꯗꯣ ꯏꯁꯤꯡꯗꯨꯗ ꯑꯗꯨꯒ ꯆꯤꯅꯤ ꯑꯉꯥꯡꯕꯁꯦ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯣꯏꯅ ꯀ꯭ꯂꯥꯎꯗꯤ ꯂꯦꯌꯔ ꯍꯥꯏꯌꯦ ꯀ꯭ꯂꯥꯎꯗꯤ ꯂꯦꯌꯔ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯆꯦꯡꯁꯦ ꯏꯁꯤꯡꯁꯦ ꯁꯤꯜꯂꯒ ꯃꯔꯤꯔꯛ ꯆꯥꯝꯕ ꯃꯇꯨꯡꯗ ꯃꯉꯥꯔꯛ ꯁꯨꯕ ꯆꯥꯝꯕꯒꯤ ꯏꯁꯤꯡꯗꯨꯒꯤ ꯃꯆꯨꯗꯣ ꯌꯥꯝ ꯄꯥꯅ ꯉꯧꯔꯞ ꯑꯣꯏꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯆꯤꯅꯤ ꯑꯉꯥꯡꯕꯗ ꯇꯨꯝꯈ꯭ꯔ ꯃꯇꯨꯡꯗ ꯏꯁꯤꯡꯗꯨꯒꯤ ꯑꯣꯏꯕ ꯃꯆꯨꯁꯦ ꯍꯧꯖꯤꯛꯀꯤ ꯆꯦꯡꯁꯦ ꯃꯔꯤꯔꯛ ꯆꯥꯝꯕ ꯃꯇꯨꯡꯗ ꯃꯉꯥꯔꯛ ꯁꯨꯕ ꯆꯥꯝꯕꯒꯤ ꯌꯥꯝ ꯄꯥꯅ ꯉꯧꯔꯞ ꯇꯧꯕ ꯃꯆꯨꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤꯕ ꯃꯔꯝꯗꯤ ꯆꯤꯅꯤ ꯑꯉꯥꯡꯕꯁꯤꯗ ꯃꯣꯏꯅ ꯑꯦꯗꯜꯇꯔꯦꯠ ꯇꯧꯔꯤꯕ ꯑꯦꯖꯦꯟꯇꯣ ꯑꯗꯣ ꯆꯣꯛ ꯅꯠꯇ꯭ꯔꯒ ꯁꯣꯗꯥꯁꯦ ꯑꯣꯏꯕꯅꯅꯦꯕ ꯆꯣꯛ ꯅꯠꯇ꯭ꯔꯒ ꯁꯣꯗꯥꯁꯦ ꯍꯥꯞꯆꯤꯟꯕꯒꯤꯅꯦꯕ ꯌꯥꯟꯁꯤꯟꯕꯒꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯂꯩꯕ ꯆꯤꯅꯤ ꯑꯉꯥꯡꯕꯁꯦ ꯄꯣꯠꯌꯥꯟ ꯌꯥꯟꯁꯤꯟꯕ꯭ꯔꯥ ꯌꯥꯟꯁꯤꯟꯗꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯅꯤꯁꯨꯕ ꯇꯦꯁꯅ ꯑꯦꯁꯤꯠ ꯇꯦꯁ ꯑꯦꯁꯤꯠ ꯇꯦꯁꯁꯦ ꯇꯧꯅꯕꯒꯤꯗꯃꯛꯇ ꯚꯤꯅꯦꯒꯔ ꯅꯠꯇ꯭ꯔꯒ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯈꯔ ꯂꯧꯔꯅꯤ ꯀꯣꯟ ꯃꯆꯥ ꯑꯅꯤ ꯂꯧꯔꯅꯤ ꯀꯣꯟ ꯃꯆꯥ ꯑꯅꯤꯁꯤꯗ ꯆꯤꯅꯤ ꯑꯉꯥꯡꯕ ꯃꯇꯨꯝ ꯃꯆꯥ ꯑꯃꯃꯝ ꯍꯥꯞꯄꯅꯤ ꯂꯧꯔꯤꯕ ꯆꯤꯅꯤ ꯑꯉꯥꯡꯕ ꯃꯇꯨꯝ ꯑꯅꯤꯁꯤꯒꯤ ꯃꯊꯛꯇ ꯑꯦꯁꯤꯠ ꯑꯣꯏꯔꯤꯕ ꯚꯤꯅꯦꯒꯔ ꯑꯣꯏꯔꯣ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯑꯣꯏꯔో ꯍꯩꯖꯤꯜꯂꯅꯤ ꯀꯔꯤꯒꯨꯝꯕ ꯆꯤꯅꯤ ꯑꯉꯥꯡꯕꯁꯤꯅ ꯑꯁꯦꯡꯕ ꯆꯤꯅꯤ ꯑꯉꯥꯡꯕ ꯑꯣꯏꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯔꯤꯑꯦꯛꯁꯟ ꯑꯝꯇ ꯊꯣꯛꯑꯣꯏꯕ ꯑꯦꯁꯤꯠꯁꯦ ꯍꯩꯖꯤꯟꯕ ꯃꯇꯝꯗ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯑꯣꯏꯔꯣ ꯚꯤꯅꯦꯒꯔ ꯑꯣꯏꯔꯣ ꯍꯩꯖꯤꯟꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯑꯣꯏ ꯊꯪꯕ ꯁꯥꯏꯗꯇ ꯂꯩꯔꯤꯕ ꯁꯤꯒꯤ ꯆꯤꯅꯤ ꯑꯉꯥꯡꯕꯁꯦ ꯑꯁꯦꯡꯕ ꯆꯤꯅꯤ ꯑꯉꯥꯡꯕꯅꯦꯕ ꯃꯔꯝꯗꯤ ꯚꯤꯅꯦꯒꯔ ꯑꯣꯏꯔꯣ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯑꯣꯏꯔꯣ ꯑꯦꯁꯤꯠꯁꯦ ꯍꯩꯖꯤꯟꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯔꯤꯑꯦꯛꯁꯟ ꯑꯝꯇ ꯊꯣꯛꯇꯦ ꯀꯨꯡꯒꯣꯟ ꯄꯤꯗꯤꯛ ꯄꯤꯗꯤꯛ ꯁꯧꯕꯒꯨꯝꯕ ꯑꯝꯇ ꯎꯗꯦꯀꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯌꯦꯠ ꯊꯪꯕ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯆꯤꯅꯤ ꯑꯉꯥꯡꯕꯁꯤꯗꯗꯤ ꯚꯤꯅꯦꯒꯔ ꯑꯣꯏꯔꯣ
ꯆꯝꯄ꯭ꯔꯥ ꯃꯍꯤ ꯑꯣꯏꯔꯣ ꯑꯦꯁꯤꯠꯁꯦ ꯍꯩꯖꯤꯟꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯀꯣꯡꯒꯣꯟ ꯃꯆꯥ ꯃꯆꯥ ꯀꯥꯔꯛꯑꯦ ꯕꯨꯔꯨꯛ 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 ꯁꯧꯔꯛꯑꯦ ꯊꯛꯅꯅꯕ ꯀꯣꯀꯥ ꯀꯣꯂꯥ ꯁꯣꯗꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤ ꯗ꯭ꯔꯤꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯒ꯭ꯂꯥꯁ ꯑꯃꯗ ꯍꯩꯕ ꯃꯇꯝꯗ ꯀꯣꯡꯒꯣꯟ ꯀꯥꯗ꯭ꯔꯥ ꯄꯤꯇꯤꯛ 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 ꯀꯥꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯔꯤꯒꯨꯝꯕ ꯆꯤꯅꯤ ꯑꯉꯥꯡꯕꯁꯤꯅ ꯁꯦꯡꯗꯕ ꯆꯤꯅꯤ ꯑꯉꯥꯡꯕ ꯑꯣꯏꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯦꯁꯤꯠ ꯍꯥꯏꯕꯗꯤ ꯚꯤꯅꯦꯒꯔ ꯅꯠꯇ꯭ꯔꯒ ꯆꯝꯄ꯭ꯔꯥ ꯃꯍꯤꯁꯦ ꯍꯩꯖꯤꯟꯕ ꯃꯇꯝꯗ ꯀꯣꯡꯒꯣꯟ ꯄꯤꯇꯤꯛ 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 ꯁꯧꯔꯛꯀꯅꯤꯕ ꯁꯤꯅ ꯇꯥꯛꯄꯗꯤ ꯆꯤꯅꯤ ꯑꯉꯥꯡꯕꯁꯦ ꯁꯤꯗꯩꯁꯤꯗ ꯄꯣꯠ ꯌꯥꯟꯅ ꯍꯥꯞꯆꯤꯜꯂꯦ ꯑꯦꯗꯜꯇꯔꯦꯠ ꯇꯧꯕ ꯆꯤꯅꯤ ꯑꯉꯥꯡꯕ ꯑꯣꯏꯔꯦ ꯆꯤꯅꯤ ꯑꯉꯥꯡꯕꯁꯤꯗ ꯃꯣꯏꯅ ꯌꯥꯟꯁꯤꯜꯂꯤꯕ ꯄꯣꯠꯌꯥꯟꯁꯤꯗꯤ ꯋꯥꯁꯤꯡ ꯁꯣꯗꯥꯅꯤ ꯑꯗꯣ ꯋꯥꯁꯤꯡ ꯁꯣꯗꯥꯗꯣ ꯌꯥꯎꯕꯅꯤꯅ ꯑꯦꯁꯤꯠꯇꯨꯒ ꯍꯥꯏꯕꯗꯤ ꯚꯤꯅꯦꯒꯔ ꯑꯣꯏꯔꯣ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯑꯣꯏꯔꯣ ꯑꯗꯨꯗꯨꯒ ꯄꯨꯟꯕ ꯃꯇꯝꯗ ꯔꯤꯑꯦꯛꯁꯟ ꯊꯣꯛꯑꯒ ꯀꯣꯡꯒꯣꯟ ꯃꯆꯥ ꯃꯆꯥ ꯊꯣꯛꯂꯛꯑꯒ ꯄꯨꯗꯨꯛ 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 ꯁꯧꯔꯤꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯒꯨꯝꯕ ꯆꯤꯅꯤ ꯑꯉꯥꯡꯕꯁꯦ ꯑꯩꯈꯣꯏ ꯂꯪꯁꯦꯈ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯃꯁꯤ ꯐꯠꯇ꯭ꯔꯦ ꯄꯣꯠ ꯌꯥꯟꯁꯤꯜꯂꯦ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯁꯣꯛꯑꯅꯤ ꯃꯁꯤ ꯆꯥꯕꯗ ꯑꯇꯣꯞꯄ ꯑꯍꯨꯝꯁꯨꯕ ꯆꯤꯅꯤ ꯑꯉꯥꯡꯕꯁꯦ ꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥꯁꯦ ꯈꯪꯅꯕꯒꯤꯗꯃꯛꯇꯗꯤ ꯇꯆ ꯑꯦꯟ ꯑꯄꯤꯌꯔꯦꯟꯁ ꯇꯦꯁ ꯍꯥꯏꯌꯦ ꯇꯆ ꯑꯦꯟ ꯑꯄꯤꯌꯔꯦꯟꯁ ꯇꯦꯁꯀꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁ ꯑꯣꯔꯒꯥꯟ ꯍꯥꯏꯕꯗꯤ ꯃꯤꯠ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯎꯟꯁꯥꯁꯦ ꯁꯤꯁꯤꯅ ꯈꯪꯗꯣꯏꯅꯦꯕ ꯀꯔꯤꯒꯨꯝꯕ ꯆꯤꯅꯤ ꯑꯉꯥꯡꯕꯁꯤꯅ ꯑꯁꯦꯡꯕ ꯆꯤꯅꯤ ꯑꯉꯥꯡꯕ ꯑꯣꯏꯔꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯆꯤꯅꯤ ꯑꯉꯥꯡꯕꯁꯦ ꯊꯦꯡꯕ ꯃꯇꯝꯗ ꯍꯥꯏꯔꯞ ꯀꯇꯛ ꯀꯇꯛ ꯂꯥꯎꯕ ꯔꯐ ꯑꯣꯏꯅꯤꯕ ꯃꯥꯒꯤ ꯁꯔꯐꯦꯁꯇꯣ ꯍꯥꯏꯕꯗꯤ ꯖꯧ ꯖꯧ ꯂꯥꯎꯕꯗꯧꯅ ꯇꯧꯅꯤ ꯑꯗꯨꯒ ꯆꯤꯅꯤ ꯑꯉꯥꯡꯕꯗꯣ ꯁꯦꯡꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯆꯤꯅꯤ ꯄꯥꯏꯕꯗ ꯅꯞꯄ ꯐꯥꯎꯕꯗ ꯑꯗꯨꯃꯥꯏꯅ ꯐꯥꯎꯔꯛꯀꯅꯤꯕ ꯑꯁꯦꯡꯕ ꯆꯤꯅꯤ ꯑꯉꯥꯡꯕꯁꯤꯒꯤ ꯄꯣꯠꯌꯥꯟ ꯌꯥꯟꯁꯤꯟꯗꯕ ꯆꯤꯅꯤ ꯑꯉꯥꯡꯕꯁꯤꯒꯤ ꯃꯅꯝꯁꯨ ꯈꯖꯤꯛꯇꯪ ꯂꯩꯕꯥꯛ ꯃꯅꯝ ꯑꯣꯏ ꯀꯩꯑꯣꯏ ꯅꯝꯒꯅꯤ ꯃꯥꯒꯤ ꯀꯂꯔꯁꯨ ꯗꯥꯔꯛ ꯕ꯭ꯔꯥꯎꯟ ꯀꯂꯔ ꯑꯣꯏꯅꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯆꯤꯅꯤ ꯑꯉꯥꯡꯕꯁꯤꯅ ꯄꯣꯠꯌꯥꯟ ꯌꯥꯟꯁꯤꯟꯕ ꯆꯤꯅꯤ ꯑꯉꯥꯡꯕ ꯑꯣꯏꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯄꯥꯏꯕ ꯃꯇꯝꯗ ꯁꯤꯠ ꯅꯥꯅꯤ ꯃꯥꯁꯦ ꯁ꯭ꯃꯨꯠ ꯑꯣꯏꯅꯤ ꯑꯗꯨꯒ ꯃꯥꯏ ꯀꯂꯔꯅ ꯕ꯭ꯔꯥꯏꯠ ꯌꯦꯜꯂꯣ ꯗ꯭ꯔꯥꯏ ꯑꯣꯏꯔꯅꯤ ꯏꯀꯪ ꯀꯪꯉꯅꯤ